상황 앞에 그래서 상무는 거기가. 상무는. 인자는 그만해. 내려오자. 그냥 보자. 그냥 보자. 그래자.现在说的样子了。 Fajar hai mẹ ngasi yam nungai ba video mu pudun laksari video se kaino hakanda ai nupi da ngasi je sana leru je na prank tok dene ba sana lebi ge na baza pudune adu ma je sana khala ne ba sana khala laga khan bolo kanda prank na hai dene ba ko adu ye ngasi video je kamai to no do mẹ adu mongon da di prank ne khang dana ba video na ma di prank ne khang gi ne ba aduna prank ne khang dana ba ma kaino tok dene blog number sa dune ba na hai mẹ ngasi de ma gi sana ma sam tang ꯂꯧꯕꯤꯔꯨꯔꯒꯦ ꯄꯪꯆꯥꯎ ꯆꯥꯎꯕ ꯅꯠꯇꯕ ꯕꯖꯥꯔꯗꯒꯤ ꯑꯁꯥꯕ ꯗꯤꯖꯥꯏꯟ ꯂꯩꯕꯗꯨꯗꯒꯤ ꯑꯣꯏꯅ ꯀꯦꯁꯤꯜꯂꯨ ꯈꯔ ꯐꯖꯅ ꯀꯔꯤꯅꯣ ꯍꯔꯥꯎꯔꯦ ꯃꯥꯁꯨ ꯁꯅꯥ ꯁꯥꯕꯤꯅꯤ ꯂꯧꯕꯤꯅꯤ ꯍꯥꯏꯕꯁꯤꯗꯀꯣ ꯌꯥꯝ ꯆꯥꯎꯕꯗꯤ ꯉꯝꯃꯣꯏ ꯂꯧꯕ ꯂꯣꯏꯔꯕꯣ ꯅꯪꯁꯨ ꯈꯤꯇꯪ ꯐꯤꯒꯗꯣ ꯈꯤꯇꯪ ꯑꯐꯕ ꯂꯩꯇ꯭ꯔꯕ ꯗꯦꯅ ꯃꯁꯥꯁꯦ ꯁꯨꯡꯅꯥ ꯅꯥꯅꯤꯡꯗꯕ ꯑꯩ ꯅꯨꯄꯤꯁꯦ ꯂꯩꯖꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯑꯔꯩꯕꯁꯤꯅ ꯈꯔ ꯅꯥꯟꯅ ꯂꯩꯍꯧꯕꯅꯤ ꯐꯤꯒꯗꯣ ꯐꯨꯔꯤꯠꯀꯥꯁꯨ ꯇꯧꯔꯤ ꯖꯪꯛꯇꯣ ꯈꯔ ꯐꯖꯕ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯐꯖꯕ ꯂꯤꯠꯍꯟꯅꯤꯡꯉꯤꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯃ ꯍꯦꯛꯇ ꯏꯜꯂꯛꯑꯣꯈꯔ ꯐꯖꯕ ꯏꯜꯂꯣꯕ ꯈꯔ ꯐꯖꯕ ꯁꯤꯅ ꯌꯥꯔꯅꯤ ꯃꯄꯥꯟꯒꯤ ꯑꯣꯏꯔꯦ ꯋꯥ ꯄꯥꯏꯔꯒ ꯍꯦꯛ ꯆꯠꯀꯗꯣꯏ पाया से खलोय यार लासो ꯌꯥꯝ ꯆꯝꯅ ꯐꯖꯕꯅꯦ ꯑꯩ ꯅꯨꯄꯤꯁꯦ यार ꯌꯦꯡꯉꯣ ꯁꯤꯕꯨ ꯕꯖꯥꯔꯗ ꯁꯅꯥ ꯂꯧ ꯆꯠꯇꯣꯏꯅꯦ ꯌꯦꯡꯉꯣ ꯊꯣꯛꯂꯛꯀꯗꯣꯏꯕ ꯐꯤꯕꯝꯁꯦ ꯆꯠ चलो मान खारो बिग ꯆꯠ 이번에 왕따ꯟꯁꯦ 이번에 왕부디 왕따ꯟꯁꯦ 이번에 ꯑꯩꯅ ꯈꯤꯇꯪ ꯍꯦꯜꯂꯦ ꯍꯦꯟꯕꯗꯤ ꯅꯪꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯛꯆꯔꯒꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯂꯥꯏꯔꯕ ꯄꯨꯟꯁꯤꯅꯤꯅ ꯑꯣꯛꯇꯣꯗ ꯑꯣꯏꯅ ꯆꯠꯆꯔꯒꯦ ꯍꯣꯏ ꯑꯣꯛꯇꯣꯗ ꯆꯠꯇꯗꯤ ꯀꯩꯗ ꯆꯠꯁꯦ ꯍꯥꯏꯅꯣ ꯑꯣꯛꯇꯣꯗ ꯆꯠꯄꯅꯤꯅ ꯃꯤ ꯑꯅꯤꯒꯤꯗꯤ ꯑꯗꯨꯝ ꯑꯣꯛꯇꯣ ꯚꯔꯥ ꯌꯥꯝ ꯇꯥꯡꯉꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯨꯄꯥ ꯅꯤꯐꯨ ꯂꯧꯋꯦ ꯃꯤ ꯑꯃꯃꯝꯗ ꯑꯗꯨꯅ ꯂꯨꯄꯥ ꯃꯔꯐꯨ ꯆꯠꯈꯤꯕꯒꯤ ꯍꯜꯂꯛꯄꯒꯤ ꯃꯔꯐꯨ ꯚꯔꯥ ꯈꯛꯇꯗ ꯁꯦꯟ ꯌꯥꯝ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯕꯖꯥꯔꯁꯦ ꯇꯣꯏꯅ ꯆꯠꯇ꯭ꯔꯦꯕ ꯅꯣꯡ ꯐꯥꯗꯣꯛ ꯊꯥ ꯑꯃꯗ ꯑꯃꯨꯔꯛꯀ ꯆꯠꯂꯦ ꯆꯠꯇ ꯌꯥꯗ꯭ꯔꯕ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯣꯇꯣꯗ ꯆꯠꯊꯔꯨꯒꯦ ꯃꯇꯦꯛ ꯁꯨꯝ ꯂꯤꯛ ꯑꯣꯏꯅ ꯂꯧꯖꯩ ꯃꯥꯟꯗꯤ ꯑꯗ ꯑꯩꯅ ꯁꯅꯥ ꯑꯣꯏꯅ ꯂꯧꯖꯦꯅ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯂꯤꯛꯇꯨꯗ ꯉꯛ ꯃꯅꯨꯡꯗ ꯂꯩꯗꯣꯏꯅꯤꯅ ꯀꯅꯥꯝꯇ ꯈꯪꯉꯣꯏꯕ ꯂꯩꯇ ꯄꯤꯛꯆꯔꯁꯨ ꯁꯅꯥꯗꯣ ꯃꯆꯥꯗꯣ ꯆꯤꯟꯗꯅ ꯁꯤꯔꯗꯤ ꯑꯗꯨꯅꯤꯗ ꯂꯤꯛ ꯃꯆꯥꯗꯨꯗꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯈꯪꯉꯣꯏꯕ ꯂꯤꯛ ꯌꯥꯝ ꯆꯥꯎꯔꯗꯤ ꯐꯕ ꯃꯆꯥꯗꯨꯗꯤ ꯃꯅꯨꯡꯗ ꯂꯩ ꯑꯗꯨ ꯑꯣꯏꯔꯁꯨꯅ ꯍꯧꯖꯤꯛ ꯁꯤꯕꯗ ꯕꯖꯥꯔꯗ ꯌꯥꯝ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯗꯨꯗꯨꯅ ꯈꯣꯡꯅ ꯃꯇꯦꯛ ꯑꯃ ꯊꯣꯛꯂꯛꯏꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯁꯤ ꯑꯩꯈꯣꯏ ꯑꯆꯥꯟꯕꯤꯈꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯛꯇꯣꯁꯦ ꯉꯥꯏꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯍꯩꯉꯥꯡ ꯊꯣꯡꯈꯣꯡꯗꯒꯤ ꯑꯣꯏꯅ ꯇꯣꯡꯗꯣꯏꯅꯦꯕ ꯑꯣꯛꯇꯣꯁꯦ ꯑꯆꯥꯟꯕꯤꯈꯩꯅꯦ ꯁꯤꯁꯤꯅ ꯊꯣꯛꯀꯦ ꯀꯦꯃꯦꯔꯥꯁꯦ ꯌꯥꯗ꯭ꯔꯦ ꯁꯤꯁꯦ ꯑꯆꯥꯟꯕꯤꯈꯩ ꯁꯣꯝꯗꯒꯤ ꯂꯥꯛꯀꯗꯣꯏꯅꯦ ꯑꯣꯛꯇꯣꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯣꯛꯇꯣꯁꯦ ꯉꯥꯏꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯍꯩꯉꯥꯡ ꯂꯥꯟꯊꯣꯛꯑꯒ ꯁꯣꯝ ꯋꯥꯡꯃꯗ ꯑꯥꯗ ꯑꯣꯛꯇꯣ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯥꯗ ꯑꯣꯛꯇꯣ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯩꯗ ꯑꯁꯤ ꯑꯣꯛꯇꯣꯁꯤꯡꯁꯤꯗ ꯇꯣꯡꯗꯣꯏꯅꯤ ꯁꯤ ꯑꯣꯛꯇꯣꯁꯤꯡꯁꯤꯗ ꯇꯣꯡꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯆꯤꯡꯁꯤꯜꯂꯗꯤ ꯑꯩꯒꯤꯁꯦ ꯁ꯭ꯀꯣꯞ ꯇꯧꯔꯗꯤ ꯃꯌꯦꯛ ꯀꯌꯥ ꯁꯦꯡꯕ ꯋꯥꯅꯤ ꯏꯁꯤꯡ ꯀꯪꯉꯦ ꯊꯔꯣꯏ ꯈꯨꯟꯖꯥꯅꯤ ꯑꯩꯈꯣꯏ ꯃꯄꯥꯏꯗꯣ ꯊꯔꯣꯏ ꯇꯥꯗꯦꯗ ꯑꯩ ꯉꯔꯥꯡ ꯏꯔꯨꯖꯕꯗ ꯇꯨꯔꯦꯟꯗ ꯊꯔꯣꯏ 10 ꯈꯨꯜꯂꯦ ꯆꯠꯇ꯭ꯔꯣꯕ ꯀꯥꯔ ꯇꯣꯡꯗꯣꯏꯅꯤ ꯑꯗꯨ ꯕꯖꯥꯔ ꯀꯥꯞꯊꯔꯅꯤ ꯅꯥꯟꯅ ꯂꯥꯛ 9-10 ꯄꯤꯕ ꯑꯣꯛꯇꯣꯁꯤ ꯇꯣꯡꯉꯒ
ꯒꯥꯔꯤ ꯃꯆꯥ 60,000 ꯄꯤꯕꯗꯣ ꯇꯣꯡꯗꯣꯏ ꯁꯔꯨꯛꯇꯤꯅ ꯂꯥꯛ ꯄꯤꯕꯗ ꯑꯩꯅ ꯆꯠꯂꯒꯦꯅ ꯈꯣꯡ ꯁꯨꯝ ꯊꯣꯛꯂꯛꯑꯕ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯌꯧꯔꯦ ꯃꯣꯏꯅ ꯀꯟꯅ ꯂꯥꯟꯊꯣꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯌꯧꯔꯦ ꯁꯤ ꯄꯣꯠ ꯌꯣꯟꯕ ꯃꯌꯥꯝꯗꯅꯦ ꯀꯅꯥ ꯉꯁꯤꯁꯦ ꯕꯟ ꯂꯩ ꯂꯩꯇꯦꯒ ꯇꯧꯅꯕꯗꯨꯗ ꯃꯤꯗꯤ ꯈꯔ ꯂꯜꯂꯦ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯗꯨꯀꯥꯟꯁꯤꯗꯩꯅꯦ ꯂꯧꯗꯣꯏꯁꯦ ꯆꯪꯉꯣ ꯂꯤꯛ ꯃꯔꯤꯗ ꯑꯣꯏꯅ ꯌꯦꯡꯉꯣ ꯁꯅꯥ ꯃꯆꯥ ꯑꯃ ꯈꯟꯒꯦ ꯇꯧꯕ ꯁꯅꯥꯗ ꯌꯦꯡꯉꯣ ꯁꯅꯥꯗ ꯑꯣꯏꯅ sana siguro kaya kata masih ya sana yang dia mak tu ni nama ke jauh yang mana paham yang nana tapi tak yang di macam apa ya orang ni sana betul sana tu ni sana lik madi si sana ni na sana apa ni apa nung dra mau tak ada mau tak kau balik 지금 좀 돼요. 시자. 너 처음 들어. 그다 봐. 시밤디. 시밤디야. 디자인도 되게 커져다 보다 못 타고. 시자. 아시나 봐도. 봐. 아마 레저보다 뭐 더. 세 사이드 이 얘기인데. 지금 뭐지? 아, 누비야 만들어. 넌 실내이라디야. 또 다음에 좀 보여줄게요. 지금 뭐지? 지금 뭐지? 다시 영어지. 그래야. nên police dog phải sang cái sang lộc có thu cái phải có thu cái tàu du cái đấy bây giờ ví dụ này cô tàu đấy nên phải à phải ra đó xin nó price cái ông lấy bà Saning kun. Maman kaya mo diba sila? Hindi sekenda selama subscribe lang. Madali sin time pa. Selama da. Aduti tatu kan mai tabla. Abana dito lang. Sarap ko mai tabla. Sabi suti na. Tahu ni chijilom ano
ꯑꯗꯨ ꯐꯖꯔꯦ ꯁꯅꯥ ꯌꯣꯟꯐꯝꯅꯦ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯑꯩꯗꯤ ꯂꯩꯕꯤꯅꯤꯡꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯌꯥꯝꯕ ꯃꯊꯪ ꯑꯃꯨꯛ ꯌꯦꯡ ꯇꯥꯔꯦꯀꯣ ꯇꯥꯎꯅꯤ ꯆꯪꯁꯤꯜꯂꯨ ꯌꯥꯔꯕꯣ ꯁꯦꯟ ꯁꯨꯗꯦ ꯂꯧꯕꯤꯔꯒꯦ ꯇꯧꯅꯤ ꯃꯆꯥ ꯑꯃ Nate sanado. Ama sige tao lang wala kay ngay ama ang tao na din. हमारे को Ato ama dala no. Ano? 자, 넌 쟤도 게임 안 돼요? 프랭 더군요. 프랭 더군에도 게임 간 게 봐. 어제 lambiꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯉꯣꯟꯗ ꯐꯥꯎꯕꯗ ꯍꯣꯔꯦꯟ ꯌꯨꯝꯗ ꯀꯩ ꯐꯥꯎꯋꯦ ꯕꯖꯥꯔ ꯐꯥꯎꯕ ꯂꯥꯛꯏꯅꯦ ꯊꯣꯏꯒꯤ ꯌꯨꯝꯗ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯔꯤꯑꯦꯛꯁꯟꯗꯣ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤꯗꯣ ꯁꯟ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯉꯁꯥꯏꯗꯣ ꯁꯟ ꯑꯃ ꯆꯅꯤ ꯇꯔꯨꯛ ꯍꯥꯏꯕꯅꯤ ꯑꯩꯒꯤꯁꯤꯗ ꯈꯔ ꯍꯥꯞꯄ ꯌꯥꯅꯤ ꯗꯤꯖꯥꯏꯟꯗꯣ ꯍꯧꯖꯤꯛꯀꯤ ꯁꯥꯕꯤꯒꯦ ꯗꯤꯖꯥꯏꯟꯗꯣ ꯁꯥꯕꯤꯒꯦ ꯃꯊꯪ ꯄꯩꯁꯥ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯌꯥꯝ ꯌꯨꯝꯗ ꯑꯃꯨꯛ ꯌꯧꯔꯀꯥꯟꯗ ꯃꯥ ꯀꯩ ꯐꯥꯎꯒꯦꯗ ꯑꯃꯨꯛ ꯐꯖꯅ ꯍꯪꯉꯛꯀꯦ ꯃꯥ ꯔꯤꯑꯦꯛꯁꯟꯗꯣ ꯐꯖꯅ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯀꯩ ꯐꯥꯎꯋꯦ ꯍꯥꯏꯔꯣ ꯔꯤꯑꯦꯛꯁꯟ ꯁꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯅꯦꯅ ꯄꯨꯔꯒ ꯂꯩꯕꯤꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒ ꯂꯩꯗꯅ ꯂꯩꯇꯦꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ ꯊꯥꯏꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯀꯃꯥꯏꯅ ꯑꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯑꯊꯨꯕꯗ ꯁꯥꯕꯨꯗꯤ ꯁꯥꯕꯤꯔꯅꯤꯗ ꯃꯆꯥ ꯑꯃ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃු ꯀꯃꯦꯟꯁꯨ ꯑꯃ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯤ ꯕꯥꯏ ꯕꯥꯏ